Mayam Bukurumjari, Domning Birbus Impact News near Sonali Mibam, Hojipunja, Sifau Pugimari Pausing, Miam the Pizari. Cookie could lie pipe singi marakta, Laibagi video ama social media the viral Oikiba Siamlal Pol Kauba, Chorchanpur District Police Head Constable Oiba Mu Emma suspend Taukibagi Mayok Tangarang cookie sing na Irang Horaktuna, Chorchanpur SP office yauna mini secretariat to guiduna may takre, Marueba document kaya ut on cre, security force na Irang Laksina Bahonabada no may kapada Mu any secret Mu Contra Romna, Asokapan Nanki Asokpa Singi Manungda, Kahena serious Oiba ama District Hospital ge ICU the like nari, Loin security force singi gari kayasu mai thadokre thodokadu da leikhidraba sing adudi let lal khol gangte amadi thangunlen haukipne aduga ka hena sokpadagi district hospital ge ICU da laikatnari ba miyo adugi mamingna langmin mang ni thodok asi Chorchanpur SP na kuki kutlai paiba singi marakta leiruba head constable adubu suspend tawbugi mayokta ngarang nungthildagi hauna protesters sing na kongjang jangsing kibane kongjang ge makha chatharakpa oina numidang so masing yamlaba mop amana SP office ta thomjilaktuna pendaba kholau kaya lauke loina na kongjang jangsileba sing na SP ge office get thugaiduna manungda jangsilakduna office ki potlam kaya thugai ba haurakhe makha tarakpada Chorchanpur mini secretariat amadi DC office ta so thomjilaktuna irang hena chawthorakhe Miyam na chathariba hingsa gi thabak thingnaba central force yauna police na tear gas cell sing kapki adubu security gi action na chungdana SP office yauna mini secretariat amadi DC office ki malchang amadi security force sing na sizinaba bus yauna gari kayasu mai thadoke miyam gi irang hengalakpadagi security force na laksin bangamdabadagi nongmai round kayasu kapki security gi action da miyoi kaya soki madugi manungda miyoi amadi khudakta mafam aduda sikhi hairi atopa miyoi amasun namidang athengbada Sikhibaga loina na miyoi kuntra romna asokapan nangki